Assalamualaikum warahmatullahi wabarakatuh. Siraba isininausing sangsara sida khwaidagi panggal kanba oyu haibada oihanba ngamba tawgeta ngamba mapudi Allah ni super power su Allah ni adubu kaisu laitaba insan miyoy bana ay mga ire khalakpa atopa miyoy sing dawa piba haurakpa atopa miyoy sing bu hantana khanba tawraklabadi mang banatana upay layroy dunya dasu akhirat dasu ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯗꯨꯅꯤ ꯉꯔꯥꯡ ꯑꯃꯦꯔꯤꯀꯥꯒꯤ ꯂꯣꯁ ꯑꯦꯟꯖꯦꯜꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤ 20 ꯖꯅꯋꯥꯔꯤꯗ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯖꯥ ꯑꯁꯤ ꯖꯍꯟꯅꯝ ꯑꯣꯏꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯦꯔꯤꯀꯥ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯈꯤ ꯑꯃꯦꯔꯤꯀꯥꯗꯣ ꯃꯩꯅ ꯆꯥꯛꯑꯦ ꯍꯥꯏꯔꯤꯕ ꯃꯩ ꯑꯗꯣ ꯀꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯇꯪꯒꯣꯏ ꯇꯥꯅ ꯑꯣꯟꯈ꯭ꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯒ ꯆꯦꯜꯂꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯥꯜ ꯗꯧꯂꯠ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯈꯟꯈꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯗꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯃꯨꯛꯆꯕ ꯑꯗꯣ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯊꯠꯄ ꯉꯝꯗꯅ ꯌꯨꯝ ꯀꯌꯥ ꯇꯪꯒꯣꯏ ꯑꯣꯟꯈ꯭ꯔꯦ ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯑꯗꯥꯕ ꯑꯃꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯨꯁꯜꯃꯥꯟ ꯀꯌꯥꯗ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟ ꯀꯌꯥꯗ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯨꯁꯜꯃꯥꯟ ꯀꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯎꯔꯒ ꯍꯔꯥꯎꯅꯈꯤ ꯃꯌꯨꯝ ꯂꯩꯇꯗꯅ ꯀꯣꯏꯆꯦꯜ ꯆꯦꯟꯕ ꯑꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯅꯣꯛꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯃꯩꯆꯥꯛ ꯑꯗꯨꯃꯛ ꯐꯪꯂꯦ ꯁꯦꯂꯤꯕ꯭रिꯇꯤ ꯀꯌꯥꯅ ꯁꯤꯖꯐꯥꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯒꯖꯥ ꯑꯗꯣ ꯖꯍꯟꯅꯝ ꯑꯣꯏꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤ ꯑꯗꯨꯕꯨ ꯁꯦꯂꯤꯕ꯭रिꯇꯤ ꯀꯌꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯁꯤꯟꯊꯔꯦ ꯉꯁꯤꯗꯤ ꯑꯜꯂꯥꯍꯅ ꯑꯃꯦꯔꯤꯀꯥꯕꯨ ꯖꯍꯟꯅꯝ ꯑꯣꯏꯅ ꯁꯦꯝꯕꯤꯔꯦ ꯃꯁꯤꯅꯤ ꯑꯜꯂꯥꯍꯒꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯃꯇꯝ ꯀꯌꯥ ꯄꯤꯕꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯥꯂꯤꯝꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯨꯁꯜꯃꯥꯟꯁꯤꯡ ꯍꯥꯠꯄꯗ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯀꯌꯥꯗ ꯑꯣꯈꯣꯡꯅ ꯀꯞꯄꯒ ꯃꯈꯣꯏ ꯂꯦꯜꯂꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯤꯖꯐꯥꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯒꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯃꯥꯁꯀꯤ ꯃꯤꯁꯤꯡꯗꯣ ꯍꯥꯠꯂꯒ ꯍꯥꯎꯒꯤ ꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯨꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯃꯍꯥꯛꯅ ꯊꯝꯈꯤ ꯍꯧꯖꯤꯛꯇꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯨꯝ ꯀꯞꯄꯒ ꯂꯦꯜꯂꯤ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯁꯦ ꯇꯀꯕꯨꯔ ꯇꯧꯕ ꯑꯇꯣꯞꯄꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯁꯨꯡ ꯖꯥꯂꯤꯝꯗ ꯖꯨꯂꯨꯝ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕ ꯖꯥꯂꯤꯝꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯀꯕꯨꯔ ꯇꯧꯕꯗꯒꯤꯅꯤ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯌꯥꯝꯅ ꯇꯧꯔꯝꯕ ꯑꯖꯥꯖꯤꯜꯒꯤ ꯃꯤꯡꯊꯣꯜ ꯐꯪꯈꯤꯕ ꯏꯕ꯭ꯂꯤꯁ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯃꯔꯗꯨꯠꯀꯤ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯤꯕ ꯗꯨꯅꯤꯌꯥꯗ ꯖꯥꯂꯤꯝ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯇꯥꯛꯇꯨꯝꯅ ꯃꯥꯡꯍꯟꯈꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯐꯤꯔꯥꯎꯟꯗꯁꯨ ꯃꯇꯝ ꯀꯌꯥ ꯄꯤꯕꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯀꯕꯨꯔ ꯇꯧꯕ ꯖꯨꯂꯨꯝ ꯇꯧꯕ ꯃꯔꯝꯗꯒꯤ ꯃꯥꯁꯨ ꯑꯜꯂꯥꯍꯒꯤ ꯑꯗꯥꯕ ꯐꯪꯈꯤ ꯃꯁꯤꯇ ꯅꯠꯇꯦ ꯀꯣꯝ ꯀꯌꯥꯗꯁꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯥꯕ ꯄꯤꯈꯤ ꯃꯈꯣꯏꯒꯤ ꯅꯥꯃꯨ ꯅꯤꯁꯥꯟ ꯐꯥꯎꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯊꯝꯈꯤꯗꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯀꯕꯨꯔ ꯇꯧꯕ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯄꯩꯁꯥꯗ ꯑꯣꯏꯁꯅꯨ ꯃꯥꯜ ꯗꯧꯂꯠꯇ ꯑꯣꯏꯁꯅꯨ ꯏꯕꯥꯗꯠ ꯇꯧꯕꯗ ꯑꯣꯏꯁꯅꯨ ꯇꯀꯕꯨꯔꯕꯨ ꯇꯧꯔꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯌꯥꯃꯠꯀꯤ ꯃꯇꯝ ꯌꯧꯔꯛꯂꯝꯗꯥꯏꯗ ꯃꯩ ꯆꯥꯎꯅ ꯆꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯍꯧꯔꯛꯂꯕꯅꯤ ꯑꯃꯦꯔꯤꯀꯥꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯗꯤ ꯈꯤꯇꯪ ꯈꯛꯇꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯩꯖꯥꯎ ꯑꯃ ꯆꯥꯛꯂꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯒꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯌꯥꯃꯠꯀꯤ ꯑꯍꯥꯟꯕ ꯑꯂꯥꯃꯠ ꯑꯁꯤ ꯃꯩꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯃꯁꯔꯤꯛꯇꯒꯤꯅ ꯃꯒ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯒꯅꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯌꯥꯃꯠ ꯅꯛꯁꯤꯜꯂꯛꯄꯗ ꯐꯨꯔꯥꯠꯀꯤ ꯗꯔꯌꯥꯗꯒꯤ ꯁꯅꯥ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯂꯧꯗꯅꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯃꯤ
ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯩꯕꯨꯟ ꯑꯗꯣ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕꯅ ꯀꯌꯥꯃꯠ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯑꯂꯥꯃꯠ ꯀꯌꯥꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍು ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯕꯨ ꯑꯆꯧꯕ ꯑꯂꯥꯃꯠꯁꯤꯡ ꯑꯗꯨꯗꯤ ꯎꯗ꯭ꯔꯤ ꯋꯥꯠꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯌꯥꯃꯠꯀꯤ ꯅꯤꯁꯥꯅꯤꯗꯤ ꯗꯖꯥꯜꯒꯤ ꯐꯤꯇꯅꯥ ꯑꯁꯤꯅꯤ ꯗꯖꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯀꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯃꯥꯡꯅꯔꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤꯇꯅꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯐꯤꯇꯅꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯑꯗꯥꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯎꯔꯒ ꯍꯔꯥꯎꯐꯝ ꯊꯣꯛꯇꯦ ꯅꯣꯛꯅꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯜ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯡ 24ꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯑꯜꯂꯥꯍꯅ ꯁꯥꯎꯒꯗꯕ ꯊꯕꯛꯇꯅꯤ ꯂꯨꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯐꯝ ꯊꯣꯛꯏ ꯍꯔꯥꯎꯐꯝ ꯊꯣꯛꯇꯦ ꯑꯜꯂꯥꯍꯒꯤ ꯑꯗꯥꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕ ꯑꯗꯣ ꯐꯥꯊꯕ ꯉꯝꯕ ꯉꯥꯛꯁꯟꯕ ꯉꯝꯕ ꯗꯨꯅꯤꯌꯥꯗ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯀꯤꯐꯝ ꯊꯣꯛꯏ ꯑꯜꯂꯥꯍꯒꯤ ꯑꯗꯥꯕꯇꯒꯤ ꯃꯔꯝꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯖꯥꯂꯤꯝꯁꯤꯡꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯗꯥꯕ ꯊꯥꯕ ꯃꯇꯝꯗ ꯂꯥꯟꯖꯗ꯭ꯔꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ ꯑꯃꯦꯔꯤꯀꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯨꯁꯜꯃꯥꯟꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯠꯊꯣꯛꯄ ꯀꯟꯕ ꯀꯣꯛꯄꯤꯕ ꯍꯩꯕ ꯖꯥꯇꯤꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯐꯝ ꯊꯣꯛꯏ ꯐꯤꯇꯅꯥꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯗꯥꯕꯇꯒꯤ ꯀꯥꯏꯊꯣꯛꯄꯤꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯤꯑꯣꯏ ꯈꯔꯅ ꯑꯜꯂꯥꯍꯒꯤ ꯑꯗꯥꯕ ꯐꯥꯎꯕ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯚ꯭ꯌꯨ ꯈꯔꯒꯤ ꯀꯃꯦꯟ ꯈꯔꯒꯤ ꯁꯦꯌꯔ ꯈꯔꯒꯤꯗꯃꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯒ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯗ ꯀꯔꯦꯝꯅꯍꯟꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯐꯦꯁꯕꯨꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯦꯌꯔ ꯇꯧꯅꯔꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁꯇ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯣ ꯃꯨꯊꯠꯄ ꯉꯝꯗꯗꯅ ꯑꯗꯥꯟ ꯂꯥꯎꯍꯜꯂꯤ ꯃꯩ ꯃꯨꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯗꯣ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯒ ꯑꯗꯥꯟ ꯂꯥꯎꯍꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯣꯏꯅ ꯋꯥꯐꯝ ꯀꯌꯥ ꯃꯈꯣꯏꯅ ꯁꯟꯗꯣꯛꯂꯤ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯑꯗꯨꯅꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯔꯤꯕ ꯑꯗꯥꯟ ꯂꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯍꯣꯏ ꯑꯖꯥꯟ ꯂꯥꯎꯕꯅ ꯃꯩ ꯃꯨꯠꯀꯅꯤ ꯑꯗꯥꯟꯒꯤ ꯄꯋꯥꯔ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯕꯨ ꯑꯗꯥꯟ ꯂꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁꯒꯤ ꯅꯠꯇꯦꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯒꯤꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯎꯠꯁꯜꯂꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯥꯖꯍꯜꯂꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯁꯛ ꯑꯃꯅꯤ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯃꯩ ꯆꯥꯛꯄꯗ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯒ ꯃꯁꯖꯤꯗꯇꯤ ꯆꯥꯛꯍꯧꯗꯦ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯇꯪꯒꯣꯏ ꯇꯥꯈ꯭ꯔꯕꯁꯨ ꯃꯨꯁꯂꯤꯝ ꯑꯃꯒꯤ ꯌꯨꯝ ꯃꯩꯅ ꯆꯥꯛꯍꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯃꯈꯣꯏꯅ ꯍꯥꯏꯖꯜꯂꯤ ꯑꯗꯨꯕꯨ ꯆꯥꯛꯍꯧꯗ꯭ꯔꯤꯕ ꯌꯨꯝ ꯑꯗꯣ ꯃꯨꯁꯂꯤꯝꯒꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯚ꯭ꯌꯨ ꯈꯔꯒꯤ ꯏꯁꯂꯥꯝ ꯑꯁꯦ ꯃꯈꯣꯏꯅ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯁꯦꯌꯔ ꯇꯧꯅꯔꯤ ꯑꯇꯣꯞꯄꯅ ꯎꯔꯒ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯀꯔꯤ ꯈꯟꯒꯅꯤ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯀꯃꯦꯟꯗ ꯏꯁꯂꯥꯝꯕꯨ ꯁꯤꯊꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯅꯥ ꯑꯁꯦ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯁꯟꯗꯣꯛꯂꯦ ꯅꯠꯇ꯭ꯔꯒ ꯐꯤꯇꯅꯥ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯨꯞꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯅꯥ ꯑꯗꯣ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯒꯅꯤ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯇꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯃꯥꯜꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯐꯝ ꯊꯣꯛꯄ ꯃꯇꯝ ꯑꯃꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯐꯤꯇꯅꯥ ꯐꯁꯥꯠ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯆꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯃꯥꯡꯅꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯉꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯂꯤꯕ ꯑꯗꯥꯕ ꯑꯁꯦ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯦꯔꯤꯀꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯇꯀꯕꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯇꯀꯕꯔ ꯇꯧꯕꯗꯒꯤ ꯂꯥꯞꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯒꯤ ꯆꯥꯡ ꯏꯃꯥꯟ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯖꯍꯟꯅꯝꯗ ꯆꯠꯂꯣꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ
कनागुम्बा मियोय अमदा हंगाम मरु अमगे चांग तकब्बुर याव तारबा मसान हिल्ले हाइना खनबा याव तारबा हाइरिबा मियोय अदो जन्नत चलोय नुसिरबा इस्लाम अतोप मफम दसहबिरे इंसान तकब्बुर तवे अमसुंग महाकना मसाना मसाबु फै हाइना खनजै अदुना मरम वरगा हाइरिबा मियोय अदोगी मिंगदो जब्बारिन गी लिस्ट चन इबिगनी अमसुंग महांगोंदा अदुगुमलबा अदाब अदो पीगनी की दमकता मतिक चारबा अदाब अदो अल्लाह तबारक तआला न पी नबीगनी अतो हम दसबेरे तकब्बुर तौरबा मियोय अदो कयामत की नमित्ता कक्चिंगुम नो ओइगनी मखोय सिंग अदो मैदान हशर द लैदिबा मियोय सिंग अदुना नेसनगनी अमसुंग मैना मखोयबु चाकनी कोइसनगनी अमसुंग जहन्नम द मखोयबु जेल द लैबा मियोय अमगुमना मखोयबु पूरगा जहन्नम दा अदाब पीगनी सिरबेसना सिंह अथोप हम दसो अल्लाह के नबी करीम सल्लल्लाहु अलैहि वसल्लम न हबिरमी न कोई तकब्बुर तौबदगी हिंगु तकब्बुर तौबसे अदुकी मतिक चाबो गुनामनी हाइरिबा असिगी मरम दगनी शैतान बु मंगहन तखनख्रिबा अमसुंग कलक मि हौबदगी हिंगु हाइरिबा बसग हाइरिबा से फत्तब बसग अमनी हाइरिबा सिगी मरम दगनी हजरत आदम अलैहिस्सलातु वस्सलाम बु जन्नत तगी मपान द थोखलख्रिबा थमोइद चाक फाव अदुदगी हिंगु हाइरिबा सिसु फत्तब बसग अमनी हाइरिबा सिननी काबिलना हबिलबु हत्तोख्रिबा नुसिरबेसना नाउसिंग अइखोन खंगबा ngami तकब्बुर तौबना मरम ओइरगा शैतान तकब्बुर तौबना मरम ओइरगा शैतान हजरत आदम अलैहिस्सलातु वस्सलाम द सजदा ताव हाबिद महान इनकार तौख्रिबनी हजरत आदम अलैहिस्सलातु वस्सलाम न जन्नत लेनिंगबगी अहेन फावना मरम ओइरगा अल्लाह तबारक तआला न चागनु हाइना थिंग्रबादो महान चाख्रिबनी अमसुंग अचाक प कलक प सिन मरम ओइरगा काबिल न महाकी भाई हाबिल बु हत्ख्रिबनी कतल तौख्रिबनी नुसिरबेसना नाउसिंग हाइरेब खुदिमा सिदगे खोइन खंगबा ngami मदुदी तकब्बुर तौबा हाइबसे ख्वाइदगी हेना फत्तबा बसक अमनी तकब्बुर तौबननी अल्लाह तबारक तआला ना अदुगुम लबा मियोय सिंग अदु मंगहन तखनख्रिबा तकब्बुर तौबना मरम ओइरगनी ngasi अमेरिका अवाबा चैथेंग फंगलिबा अदुना खोइना खोइसु मुसलमान खोइना खोइसु हाइरेब तकब्बुर सिदगी हिंगनबो होनसी अमसुंग अल्लाह तबारक तआला गे अदाब सिंग अदु उरगा अखोइगे थमोय सिबु नौथोहल्लगा अल्लाह तबारक तआला गी इबादत सिंग हकाम सिंग मपुंग फाना पंसी लेन बंगम नबा अल्लाह न पंगल थोना पिनबी वैसनु व आखिरु दावाना अल्हम्दुलिल्लाहि रब्बिल आलमीन।